ISTV Pauming Tabi Sumudaram Nukeri Hanbadamaru Pau. ISTV network na awang numpuk lamdam da Santi Purak na Pandam Danga Sidigi Chaliba Kongsa Dasi Manipur Hanbani Haina ISTV network ko Chief Minister na Tagato Kongdokrai. Ani Shuba round ging asi Manipur ge angang lak ahungi mathakta polio hidak pithakrai. Amade lamjeloi chamngarom na saruk yaduna sports cell BJP Manipur Pradesh ki marathon pangthokrai. Pau sandurung pisari. ISTV network na numit tara mangani gi oiba awang numpuk lamdam gi state singi marakta nungsi chanaba purak naba pandam da chatkadawriba khongchat ngasi Chief Minister Okram Ibobina Kanglagi get tagi lamthakrai. ISTV network na asigumba thaudang lorokpasi lamdam asigida natana awang numpuk lamdam da khundariba mipung khudingma kilaibak phabani haibaga loinana ISTV network na tawriba thabak thoram singbu Chief Minister na thagapa phongdokre. Chief Minister Okram Ibobisana makata raduna Manipurda yamna popular oiraba ISTV network na miyamda kanarba program kya sandokli masina miyamgi pungning loksing oiri nungtigi thokliba thodok wathok kya miyamda khangali electronic media farm amana ahanbo oina notice States to Togduna, Peace and Harmony Purakna Bahonabasi Taganingani, Kongchadasi Mai Pakpa, Oinabasu Chief Minister Okram Ibobisingna, Pongdoki. Sapi Gadoribashi, Koigi, Manipur State Ki Wainadi, Yamna Sautoxaningaini, Masigumba Makangi, Message Pudna, local TV channel organized overseas, Aina Kanjabada, Machine Ihan Hanba, Wigadaba Mali. Sumnadagi Awanungai. Afaba yamna constructive oiba suggestion pibiduna Manipur gi praja singda natana awang no pukit Bharat aduga even national level dabo ISTV na ngasi bhawda lawbi aiba thodang singa se yamna state government gi side tagi su Manipur gi praja singi side tagi su hanadagi su yamna appreciate tawna khoigi Todo wathok haibatare Manipur da natana awang po bharta thoiba todo wathok mayam singse masigi asoba daita ma praja singda kamai tawduna yahon sige matungda mu sigumba laibak thiba thodok singsi thoktana ba aikoi mayam punna wak tawminasi haidana matam punna makta shanti amasung chaphatpa purakna ba ISTV na cable network asina lawir aiba responsibility thaudang mayam punamakchi Manipur gi praja singnasu appreciate tawjari Numitara Manganigi Northeast States Tour Asida ISTV network ki mioi tarana saruk yabagloinena President Khamba Salamna luchingli atai saruk yari bamaru eba mioi sing adudi KS Kogen Gaura Singh Motilal Manos Dennis amadi ambana chingbani khongchat asiga mari lenana network asigi President Khamba Salamna wafum kya phongdoki Northeast leba Manipuri sing gi paudam amadi bakoi hingi mong punamak bisana harmony de base dogjaraga punamak state punamak ngasi akoi chacharagani aduna aikoi gi ISTV video sing dajiling punamadi aikoi na ngammaga ji khogi plan da live telecast togduna mafam du da leriba miyam singa hakcheng na unabagi thoram aikoi live telecast tognalu pandam lona chachari makal kaya gi program sing aikoi Sandokuna Miamda, Udana Pandam, Tambagi Manung Chanba, program winning a sequoia, Sigma, root any such a door behind Miam Hajari. All Manipur Working Journalists Union gi President W Samjaichu Lamtabagi Toramaduda Sarugyarduna ISTV network ki Kongtanga si Taganingani Anowa program kia yauna atopa Toram kia Sandokliba electronic media amaweriba Pharmacina Northeast Tour program Pakalakbasi Miamna Taramna Opam Tui Kongchatasina Sungsoi Shoidana Manipuri Miamna Kangna Daba Tokwa Tokia Ubo Pangangani Haibagi Tajaba Pungdoki. Northeast Laiba Kogi Manipuri Sing Sexigi Puchimahing Munda Laiba Akogi Mo Arigi Ipau Hopon Tonga Kanda Kuyam Sinaba Kocher Akogi Kaja Harmoniama Purpunga Muni Habitaji Adana ISTV na Sadiba Akogi journey is here Kogi am take the Kajan short of one voice to Adoga Pom Kuting no Eski Weva Miam Unaragana from the Ipau Puramaga Kundula Ganda Yam Souvenir Oina Tungriam cooking Chinkudam in the Simba Oyam Namasi Lake Pogani Adamasigi Sumba Kogi ISTV journey is here my partner Jay Kuding Oina Akogi Patok Viva Taragadi, Akogi notice the later Akogi Manipuri sing my sing a sea. Akogi am not sitting in a Amatani, Havagi, Wakalunda, Purutuna, Aquapunba, Chaktam Sagapa, Apunba, Purupanga, we can have a check. I
टूर प्रोग्राम असी मपुंग फानहनब होनबदा मतेंग पिरकिबा मियोइसिंग अमदी होम डिपार्टमेंट की मफमदा नेटवर्क असिगी हाना जनरल सेक्रेटरी ओरमबदा नतना हौजिक एग्जीक्यूटिव मेंबर ओरिबा केएस खोगेना तौमिमल खंगब उटपगलोनेना मियामदगी कोऑपरेशन सिक तौखी कोई ISTV बु नुसिबिदना अखोई मतेंग सपोर्ट पिबिरपा मतेंग पिबिरपा पुना अखोइना अमम तोइना मिंग पंजदरगसु मयाम पुना पु अखोई हागना युथ सिंजरगा थगब फोंदोकचरी ISTV पाउगिदमक एन रंजन अमदी नौरिबम फिलिप्स कंगला गेट इम्फाल अनिशुबा राउंड गी ngasi Manipur gi angang lak ahum gi mathakta polio hidak pithakrai January gi tang 19 da ahanba round gi polio hidak pithakraba matungda ngasi anishuba ina polio hidak pithakibani India dagi polio maruf fangna mangkhre haina World Health Organization sakhangje piraklabasu polio hidak pithakpadi lepa yadri haina Family Welfare gi Director Dr. Kangujam Rajona ISTV News da phongdorakli Jahi asigi oina polio pithakpagi anishuba aroiba saruka mari leinana director na anishuba tangkak asi numit humni chathagani ngasi ahanba numita but lising ahunga chahum marbudra manga hangduna angang lak ahum lising kunthra mari hena hidak pithaknabagi pandamda supervisor chatruka marifu mari ki makhada vaccinator lising tarahumdoi chamnga marfu siznari India da polio laina asi lising ani taramathoi gi January taragumdoi da Kolkata gi Howrah district da thengnabana aroiba oikhre loinana World Health Organization na lising ani taramari gi March kungamanga da India da polio leitraba leibak amani haina lauthokre adubu laina asi India da leitrabasu yumlon nariba Pakistan Afghanistan yauna Nigeria na chingbada wangna leibana India da su section thorang lokhatpagi tangai phadaba leidi Director makha taraduna routine immunization yauba phangdaba angang singbu yauhannaba Center ki flagship program oriba Mission Indradhanush ki makhada Manipur gi oina Churachandpur amasung Tamenglong district consulate loinana pertussis diphtheria tetanus hepatitis B amasung measles ki vaccine amukta punna kapkadaba pentavalent su athubada horagani haiki polio haribana masi polio virus haribana am thormani masi yamja thibana bani masina nagrabadi koi laing bangamde nagriba mi ase masi koi haksang machet am sidaraga lei aduga soinaidna lei ma siba bhawba yai aduga nabu nagrabadi magi laing naba hidaksi leitaba aduna puji suba soinaidna leitaba maramaduna masi koi immunization se phajana mayamna mai pakna success hoina satadaba yate Border town more dasu anishuba tangka ki angang simbu polio hidak pithapagi thoram ADC more Robert Khatrimemna Primary Health Center more da hudokre ADC Robert na Manipur government na ching tamda leiriba miyamgi khanduna posting tharakpa mafam da lengdana Dr. Singh na leibiu Dr. Singh Ishor ki mathangda lei haiduna miyamna thajanari basi manganba pamde haiki Nagamapal Talaiba Human Resource Center Koba Organization Amana Mairoi Singda Chahi Amagi Scholarship Pigani Haiduna Mairoi Amamamdaki Lupa Chani Khongat Kragangasi DM College Science ki Holda Aiba Changyang Parikya Pangthokani Tauramlaga Pangthok Pangamdana Organization ki Miyoi Sing Lot Kre Parikya Dugi Invigilator ni Haiba Ozani Police na Fagat Kre ISTV News na Pangba Paugi Matungina Organization Asigi Miyoi Sing na Tongan ba mafam singda leba school singda chatuna scholarship pigani haiduna form amada lupa tara da yonbagi thabak tawbani haire form submission tawba matamdana lupa chani lauki haire class 3 dagi 8 fawbagi manungda leba mahiroi singna scholarship asigi changyeng parikya ki damak ngasi DM college da laknaki parikya pangthokpa horakpada invigilator sing aduna answer paper yelaga question yendabagi thawong chatharakpa amasung parikya thagadaba mahiroi kaya exam hall da changhandabadagi irang horakpadagi parikya adubu yahonba lakliba mahiroi singi mama mapana organization ki miyoi sing unana bathibada phangkhide invigilator ani police na phajinkhre Center asina Thobal gi oina Thobal Waikho Mani Girls College da pangthokadaba changeng su masing suna question paper puraktaba answer paper da asoiba kya leibadagi khoishaunaraba mama mapasingna Human Resource Center gi miyoi hom phajinduna thamke tungda Thobal Police gi miyoi sing laktuna phagat krai mama mapasingna phongdorakpada yamlaba senpham khongatlaga exam ningthina pangthoktaba haibasi mairoi singi moral matpani amadi Miam dagi sel lemna khongatpani Thobal Center da tariba mairoi singi changkiba senpham kudimak chathok chasingi senpham galoinana Human Resource Center na hanjingadabani asiguma makal ki sendan lambi oiba exam sing matungda district asida pangthok piganu haiki This hatu ki moral go handaba
ꯑꯗꯨꯒꯨꯝꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯁꯪꯁꯊꯥꯟꯁꯤꯡ ꯑꯗꯒꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯑꯉꯥꯡ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯔ ꯀꯥꯡꯕꯨꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯤꯡꯖꯤꯟꯕꯤꯔꯒ ꯃꯈꯣꯏꯁꯦ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯕꯤꯔꯒ ꯖꯦꯜꯗ ꯊꯝꯕꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁ꯭ꯀꯣꯂꯔꯁꯤꯞ ꯄꯤꯅꯅꯕꯒꯤ ꯃꯤꯡꯗ ꯆꯥꯎꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯎꯠꯆꯥꯏꯔꯝꯕꯒꯤꯗꯃꯛ ꯅꯥꯒꯥꯃꯄꯥꯜꯗ ꯂꯩꯕ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯁꯦꯟꯇꯔ ꯑꯦꯟ ꯗ ꯔꯤꯁꯔꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯉꯁꯤꯗꯒꯤ ꯑꯦꯝꯁꯨꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯦꯝꯁꯨ ꯃꯌꯥꯏ ꯂꯣꯏꯁꯪꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯟꯖꯤꯠꯅ ꯃꯃꯥ ꯃꯄꯥ ꯀꯌꯥꯅ ꯃꯆꯥꯁꯤꯡꯒꯤ ꯋꯥꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯆꯠꯅ ꯄꯊꯥꯞꯄꯨ ꯁꯦꯟꯗꯥꯟꯐꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯁꯤꯅ ꯃꯍꯩꯔꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯍꯜꯂꯦ ꯃꯁꯤꯗꯒꯤ ꯀꯜꯍꯧꯅꯕ ꯂꯧꯈꯠꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤ ꯊꯤꯡꯅꯅꯕꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯈꯤ ꯅꯥꯒꯥꯃꯄꯥꯜꯗ ꯂꯩꯕ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯁꯦꯟꯇꯔ ꯑꯁꯤ ꯑꯦꯝꯁꯨꯅ ꯃꯇꯝ ꯀꯛꯇꯅ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯔꯤꯕ ꯁꯦꯟꯇꯔ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯒꯤ ꯃꯅꯤꯄꯨꯔ ꯃꯍꯩꯔꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯈꯣꯝꯒꯠꯂꯀꯥꯟꯗ ꯀꯝꯄꯤꯇꯤꯁꯟ ꯄꯥꯡꯊꯣꯛꯄꯒꯤ ꯅꯃꯥꯗ ꯔꯨꯔꯥꯜ ꯂꯅꯥꯗ ꯀꯝꯄꯤꯇꯤꯁꯟ ꯁꯤꯟꯅꯕ ꯍꯣꯠꯅꯔꯀꯥꯟꯗ ꯀꯝꯄꯤꯇꯤꯁꯟ ꯄꯥꯡꯊꯣꯛꯍꯟꯗꯕ ꯃꯁꯤꯒꯤꯗꯃꯛꯇ ꯑꯦꯝꯁꯨꯅ ꯍꯥꯏꯔꯤꯕ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯁꯦꯟꯇꯔ ꯑꯁꯤ ꯃꯇꯝ ꯀꯛꯇꯅ ꯊꯤꯡꯖꯤꯜꯂꯦ ꯇꯁꯦꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯈꯣꯝꯒꯠꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯍꯥꯏꯔꯤꯕ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯁꯦꯟꯇꯔ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯗꯣꯛꯀꯗꯕꯅꯤ ꯂꯣꯏꯅꯅ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯁꯦꯟꯇꯔꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯂꯥꯛꯑꯀꯥꯟꯗ ꯑꯦꯝꯁꯨꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯦꯝꯁꯨꯒꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯊꯥꯁꯇꯒꯤ ꯇꯔꯥꯒ ꯇꯔꯨꯛꯇꯒꯤ ꯖꯦꯁꯇꯤ ILP ꯁꯤꯁꯇꯦꯝ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯊꯧꯕꯥꯜ ꯑꯄꯨꯟꯕ ꯂꯣꯞ ꯇꯥꯜ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯇꯥꯜꯅ ꯀꯣꯟꯕ ꯖꯒꯥꯁꯤꯡ ꯊꯧꯕꯥꯜ ꯑꯆꯧꯕ ꯃꯦꯂꯥ ꯒ꯭ꯔꯥꯎꯟ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯍꯧꯈꯥ ꯅꯤꯉꯣꯝꯕꯝ ꯑꯣꯀ꯭ꯔꯝ ꯋꯥꯡꯃꯇꯥꯕ ꯅꯣꯡꯒꯥꯡꯈꯣꯡ ꯑꯃꯗꯤ ꯁꯥꯕꯜ ꯇꯣꯡꯕꯗ ꯆꯠꯊꯔꯛꯄ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯉꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗ ꯆꯠꯊꯔꯛꯈꯤꯕ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯥꯛ ꯆꯦ ꯄꯨꯊꯣꯛꯄ ꯉꯝꯕ ꯃꯤꯑꯣꯏ 75 ꯚꯦꯔꯤꯐꯥꯏ ꯇꯧꯈ꯭ꯔꯦ ꯇꯥꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯏꯈꯣꯝ ꯅꯤꯡꯊꯦꯝ ꯆꯥꯎꯅ ꯐꯣꯡꯗꯣꯛꯄꯗ ꯁꯛꯇꯥꯛ ꯆꯦ ꯌꯥꯎꯗꯕ ꯃꯤꯇꯣꯞꯁꯤꯡ ꯌꯨꯝꯕꯨꯁꯤꯡꯅ ꯂꯩꯍꯟꯕꯤꯒꯅꯨ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯀ꯭ꯔꯥꯏꯝꯅ ꯆꯤꯡꯕ ꯊꯧꯗꯣꯛꯁꯤꯡꯗ ꯆꯦꯟꯅꯔꯛꯂꯕꯗꯤ ꯌꯨꯝꯕꯨꯁꯤꯡ ꯑꯋꯥꯕ ꯅꯪꯕ ꯌꯥꯏ ꯖꯦꯁꯤ ILP ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯑꯄꯨꯟꯕ ꯂꯨꯞꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯌꯨꯝꯕꯨꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ रामलाल पाल स्कूल की 1952 मैट्रिक एलुमनाइना लेखिद्रब ओजा सिंह इकाई खुमनब उत्पग लोइनाना एलुमनाइ असिगी चहिगी थौरम स्कूल असिदा पांगथोखरे थौरम असिदा वर्क्स मिनिस्टर डॉक्टर KH रतन कुमार MLA L इबोमचा KS जॉय किशन अमदे स्कूल असिगी प्रिंसिपल L इबेचाउ बिसु सरुगियाखी लेखिद्रब ओजा सिंह लेसु कतुना इकाई खुमनब उत्पग लोइनाना ओजा सिंह खुदोल तमदुना इकाई खुमनखी MLA L इबोमचाना रामलाल पाल स्कूल दा महाकना मही मसिंग तमलमद्रबदी ngasi miyamgidamak angamba khara tawbu phanglibasi phanglamdaba yai lamdam asi afaspa natana atai ain amata chatnadabagumbani haina phongdoki भारत के आइन से बुलंदी संविधान से बुलंदी अब आइन of the state मणिपुर एक्सेप्ट आपस से सिविल पावर एक मतलब आइन मतलब मणिपुर से सकते वर्क्स मिनिस्टर रतन कुमार ना स्कूल असिदगी हौखिबसिंग पुनसिन मिनदुना खुनाई असिगदमक करिगुंबा खरा तौबा चुंगनी ओजा हाइबसिगी मगुन असुकी मतिक चावी स्कूल अमा फाबदा ओजा सिंगने यांगलेन सरु ओइबा ताई हाइके स्कूल अमा फाबा हाइबसि मसि ओजा सिंग सिना अखोइगी मरु ओइबा मागी यांगलेन सरु हाइबा ताई तसेंगना ओजा यावदगदि अखोइगी हक्चांगदा अखोइगी सोल यावदबा आत्मा यावदबनिना अखोइ हाइलबगुंबनि ISTV की रूट NE दिमापुर यौखिबगा लोइनाना ngasi कोहिमादा मणिपुर कल्चरल सोसाइटी कोहिमाना हराउ तयाम ओख्रे मफम अदुदा तोंगान तोंगान मम्युटसिंग उनादुना अवाद अपा कयागी मतंगदा वारी साख्रे खोंगचत असिदा सरुक यारिबा अखोगी बिहुत जित निंगोंबा मसुंग अमुबना पिरक रिपोर्ट Lima town da lady ba duga masigi surrounding da akoi lady ba myo sing na ISTV tarana phungdorki taram okpa galani na thagar phungdorki maruina Manipur sarkar na so hairi ba Nagaland sida lady ba maruina Kohima da lady ba praja sing ye fana khandi ba maruina Manipur cultural society ki hauji lady ba guest house si mafung bhana ningthi na sembi duna hairi ba toan ba Guwahati da na Imphal phog chatli la chato khasin tori ba myo sing da hena khudong chat da ba mayok na ku matam da mateng pangna ba loina lambi se jat ba khudong thi ba thong matam da leiba Manipur cultural society Kohima aduga Manipuri Association for Northeast India Manai ki kangbusinga contact to no phone asini akhoi ngasi mu masidagi makhata na khoi hojai ta na chalagani hojai du da thungno matung da akhoi hojai du leiriba Manipuri praja sing maroina maitei kangbusinga khoi unaraga makhoina karam film da leiriba aduga bogi pulsi mhing kamai to ba haidu leptana bodum jarakani cameraman amugulani na jitni ngomba ISTV News Jubjab Nagaland
अतोप स्कूल दा क्लास 1 दा मिंग चन्ननबा महिरोय मसाना हान तमलंबा स्कूल दगे ट्रांसफर सर्टिफिकेट लौबदा स्कूल अथॉरिटी ना था तरु की फी पिथुक लमगदबनी नत्रबदे ट्रांसफर सर्टिफिकेट लौब यारोय हाइना ममा मपा सिंगदा स्कूल अथॉरिटी ना खंगलकपा स्कूल यावरे हारि फिबा मसिदा ममा मपा कया सुपेनद्रे मरि लेनबा सिंगना यंगसिन हनिंगी हारि हौजी पाउगी मरखना तेन ब्रेक मतुंगदा अमुखना तरामनो चरी मखाता पाउदा सोशल वर्कर क्लब की मल्टीपर्पज हॉल मंगसी हैरांगोई थोंगदा संगाख्रे थौरमदुदा PHED मिनिस्टर हेमचंद्र MLA ओलंधोनी सोशल वर्क्स क्लब की प्रेसिडेंट एस इबोहलना सरुग्याकी थौरमदुदा ओलंधोनी ना एजुकेशन की मंगाल यावदना चौखटपा हाइबसी मपुंग फारोय चौखटनबा होनबदा अमगा मतेंग पांगनबा तंगाई फदे हाइकी PHE मिनिस्टर आई हेमचंद्रना ngasi संगारिबा मल्टीपर्पज हॉल असिना सिंजमई केंद्रदा ख्वाइदगी चावबा कम्युनिटी हॉल ओइरे मियामगी चौखट थौरांगदा पुन्ना मतेंग पांगमिनदुना मपुंग फाना थबक पांगथोकपा ngamnanaba होनमिनसी हाइकी BJP पासोई मंडल अमसुंग पाचोई केंद्र सोशल अपलिपमेंट ऑर्गेनाइजेशन सिंधुना जेरो बैलेंस दा बैंक अकाउंट हांगदोपगी मतांगदा भाप ताननबा अमसुंग BJP मेंबर सिंग मिंग चनबगी थौरमामा सांगाइप्रो कबुई खुलदंगसी पांगथोखरे थौरमदुदा BJP पाचोई मंडल गे पेट्रोल मेंबर CH बिजोय बैंक के ऑफिशियल सिंग अमदी खुलगी लुचिंग कयाना सरग्याके पेट्रोल मेंबर वरिबा CH बिजोयना बैंक अकाउंट हांगबदा मिचंग मिखाई नाइरोइदबनी मियामगी आइफा थौरांगी दमकता राजनीति की खनब थमलोइदबनी हाइकी ngasi suraga saba family madadi magi husband magi nupana tara saba imu madadi magi escape thokpada magi dai idega thokpada ai khamne paisa pai ko khamne any amana makin pa isunga moy masida famna to wa rupa la amaduna api pujumung dadi hokok saba yamna खादियन विलेज इंडस्ट्री बोर्ड ना भारत सरकार की मखादा मीमा नद्रव सिंह पीबा लोन की खुदोंग चाबा असिदा बैंक सिंह न सेंजा थुमजा चथरे परसेंटेज पीयू यादव सिंह लोन पीद्रे हाइना डिसेबल डेवलपमेंट एसोसिएशन मणिपुर की जनरल सेक्रेटरी मोहम्मद जुनुस खान ना ngasi samurau kangjebung da pangthokkiba paumi singa unabada phongdokre samurau kangjebung da pangthokkiba paumi singa unabada association की एडवाइजर किरण सु सरुग्याकी यूनुस खान मखातान हाइकिबदा हैंडलूम हैंडीक्राफ्ट अमसुंग इंडस्ट्री डिपार्टमेंट यावना डिपार्टमेंट खरना प्रोजेक्ट की अयाब पीरगा सखंगलबा बैंक सिंगदा लोन पीनबा चे थाबदा सेंजा थुमजा कया तौनबा होनदुना लेरे बैंक के मैनेजर उनबा फंगहंद्रे डिपार्टमेंट सिंगसु मसिग मतांग मिडियंग चंगबिद्रे एसोसिएशन नसना भारत सरकार दा चे थादुना खंगलगनी हाइकी हाइरो खादिगी बैंक दा पैसा फंगलब होना मतमदा 1.5 लाख हाइतर लाख मखाई मा चेथुक चिन तो मतदा बैंक की न्यूज चाखि हाइबे पाउ तो फंगजरे जे कोन थिरसा मतमदा हारो माना पैसा क्या फंगे मतदा सुमनगी 2.5 लाख खनंग फंगबा ला अनि मखाई खनंग फंगबा माना चंगी मतम अदगी माना याम वान होजबा मसाई सल्लोइबा सन्दुबो जो तो होनखिबा अदु पैसा दु पार मतदा फ्री ऑफ ताखिबा अद बैंक ना जी हारि खोगी तौरिबा थबुकची अदि प्रजासिना बैंक का रिलेशनशिप फलंदबनी अद तसेंगना सिगी मतांग जौरागा रिलेशनशिप बैंक फलंदबनी प्रजा फलंदब नते पैसा चाबा बैंक तंबीबनी मोन पैसा चारमिन प्रजासिना पैसा मुक सिंगदबनी हाइ वफमचिने अदुगा यारगदि याम थुबिर सरकार सिना मियंग चंगबिरगा असुगुंबा बैंक तौरिबा लिचत नचे चुथुकिबा पामे वफमचिगी ai thamjan यागिलायंग फम लक्ष्मी डेंटल क्लिनिक ngasi कैसामथों केंद्र की MLA लाइसोम इबोमजाना कैसामपा चुराचंदपुर पार्किंग दा हांगदोखरे थौरमसिदा IMC वार्ड नंबर 13 की काउंसिलर PH मेमचा तोंबी चनु अमसोंग दिलीप मयंग बमसु सरुयाखे MLA इबोमजाना असिगुंबा क्लिनिक अमा कैसामपा ता हांगदोकपसिना मियामदा खुदोंग चाप कया फंगलकने क्लिनिक असिना अफबलायंग पथा पिदुना मियामगी सेवा तौबो ओइसनु हाइके IOC की मखादा किसान सभा केंद्र कोंथौजम ऑयल पंप ngasi ग्यामगई मनिंग लेकाइदा अंद्रो केंद्र की MLA TS श्याम कुमार हांगदोखरे थौरमसिदा IOC की सीनियर डिवीजन जनरल मैनेजर KI सिंह तुलियल जिला परिषद के मेंबर के तोंबिशु सरग्याखे ऑयल पंप असि की मपु नीलकमल ना IOC की मखादा खुंगंगदा हांगदबा ऑयल पंप किसान सेवा केंद्र के पंप असिना खुंगंगी मियामदा कानब पीनब होनबने खुदोंग चादब खरदगी हांगदोकपगी मतमसी थिंगथखिबनी हाइके
MLA Shyam Kumar na pam asina aseng bathau pibaga loinana miyamna thajaba pam ama ohenbiu oil pump kaya da podyan tawbaki thawdo kaya laikre asigumba kaya si garidagi thokpano haibadu thidokpa mathau tai ngasi hangdokliba pam asina miyamda ningthina seba tawbo oisanu haiki mix nei tawre bai ta mixi kana tawi kai da tawi ha ba ka da ngasi di khoi na opali khoi kaya hai khoi kerosene janthal kerosene ji kai dai ale kerosene Jiri Bamgi Jiri Tipai Muk Lambidagi National Highway Taba PWD Colony gi IBR da gari achouba chatpa ngasidagi thingjin khre lambi sida gari achouba pot puba sing chatpana noma gi shoksilakpa lambi manak ta leiba miyamna siznaba guha yaraktabadagi lambi thingbagi khongjang ase PWD Colony miyamna thingjin khibani mari lenaba authority na hiramasida mijeng changbi hari lamsangda leiba lining thau ising chaibagi laibungi akoibada Khonglam Laitabana, Nongju Thamatamda Kudong Chataba Kaya Mayok Nariba Asi Yenglaga, 100 Motors Mapu RK Ranjitana, Excavator Mamating Pangduna Khonglam Taukre, Ranjitana Fongdorokpada, Seva Committee na Khonglam Tauna Batorang, Taubagi Pau Tabadagi, Committee the Mating Pangjagi Haiduna, Messinama Neklaga Khonglamasi Taubani, Matung Tarakpadasu, Lining to Ishing Chaibagi the Mating Pangani Heki. JST against the construction of government polytechnic Kanglatumbi Imphal Isna Parliamentary Secretary MD Amin Saga Puna Paminaduna Yanabama Purpadagi MLA the Tamlamba boycott Adu Handokle Hari Luinana Matung Tarakpada Laikai gi Lakpa Chakwatorang Kudimakta MLA Puna Corporation Laina Tabak Taumina Bahaina Yanari Hari MIS and Brothers Breakfilga Jenimski Department of Dentistry ga Kusham Naraga ngasi pasway da laiba MIS Public School da nomagi oiba lemna laing bagi camp ama pangthokrai camp asida school asigi mahiroi chanirom yauna mioi chohumlom laingki Indian Constitution ge fundamental right da yauriba freedom of speech and expression haiba adudagi hena Paumina officer amagi ka da changlaga table thinna bagi sakti di pide haina TS Shyamona phongthokri MUB da chai thangba tawkibadudi ka da changlaklaga table thilakpagini khut thaudabadu ain bu ikai khumnabagini lanai nungai nadaba leiraga sarkar da onsinduna boycott tawgani natraga chenariba officer press paihalloidabani haibana chingba koichat chatuna wanom libase press ki ethics ngaktabani sarkar ama haibasi paumi ki makhada leite haiba ningsingadabani tungda ming panduna mingchat thiningai oiba thabak tawraklabadi ain gi thabak lokhalakani sinpham gi khudong chaba lauraga miyam gi pauchebu lana punaba MOB na sindaba phai hairi hauji pau melthana temprek amam Gari Deleba Akas Higher Secondary School ngasi nungtil sakhangdaba singna mai tharamle lanai mioi anigi inkol da hangba boys amasung girls ki hostel su thugairamle school amasung boys hostel di maina tumna chakre thodo du hoba singna ngasi nungtil pung amarom taba matamda mioi kunthra rom laklaga mai thaba amasung thugaiba ki thabak adu chatharamani hari Manipuri Literary Society Imphal na sinduna hanagi assembly manakta leiba Manipuri Hindi Parishad ki holda Malem gi mamalon gi numit pangthokre thormasida society ki president Dr Sagol Sam Lanchen bamaiteina thorma poike Yaripok Universal College ki assistant professor Longjam Anandna Manipuri lolda anoba technology ki hiram habiste wangangki hoji makhataba pau pijatringi ki marakthna Kumar Jitta ki thabaki pau muk lobisi thabaki pau pijari Indo-Tibetan Border Police Force ki driver oina constable Samri Humdragani toy logodori masaga sahi kunga mathoy degi kunga taret fawbugi manungda leiba yamdrabada class 10 pass toba miyo singna awang nopok lamdam gi oina march ke tang kunga humdoi fawbugi manungda drakas harakpa yagani hairi High Court Manipur ki LDC pion amade driver logodori LDC ki oina graduate pass toba masaga sahi tragani pandegi kuntra manga fawbugi manungda leiba miyo singna February ki tang Tataruk Fabagi Manungda Drakas Harakpa Yagani, Parika Center Imphal Wagani Hari. Beyond Oina Class 8 Pass Toba Masaga Sayit Ragani Pandegi, Kuntramanga Fabagi Manungda Leba Mio Singna, February Tang Kunataru Fabagi Manungda Drakas Harakpa Yagani. Driver Gi Oina Class 8 Pass Toba Masaga Sahi Kuntramanga Fabagi Manungda Leba Mio Singna, February Tang Kungamari Fabagi Manungda Drakas Harakpa Yagani Hari. Indian Air Force ki sports quota da Yarben khala logodori masaga sahi tra taruk tagi kunga manga fawagi manung da leiba class 10 pass toba sana konaba haiba miyo singna February ge tang kunga nifan fawagi manung da drakas harakpa yagani hairi
मथक्ता पनख्रेबा थबक की पाउसिंग असिगी हेन अकुबा मरोल बाबुपरादा लेबा जॉब सेंटर दगी खंगबा यागनी थबक की पाउ ngasigiди matang asida loizare makha taba pau ama lobisi Kaisamthong Hodam Lake Taleba Central Institute of Science Mai Tharambadu Mahiroi ke abuming chalhalaga exam thaba phangandaba amade Mahiroi mayam bulanna lamjingbagi damak Maoist Communist Party Manipur ge Red Guard singna chathaki bani hari Lub asigi Secretary Publicity and Propaganda Nonglen Maitai gi cherol amana Manipur da Mahiroi lalonba kangup ama chauna leire makoina Mahiroi singbu senthok lambi gi pambai ama oina siznari CBSC ki makhada leba school ni haiduna angang singbu mahi tamhalaga sel talaba matungda hojikna exam thabe ya loidori Manipur gi oina apunba Mahiroi lising ani rom changnaina school kajaduna mahi tamlabasu lagliba March ki ahanba chayoldagi haugadoriba CBSC exam asida saruk yaba phangloidori Mahiroi Simbulan na lamjingba singadu mayum thadokuna lona khre hairi Mahiroi gi punsibu sendan pham ama oina uriba school singasi matam pumba gi oina thinjilagani amade Mahiroi lising ani rom asigi stand pham numit mangani gi manungda handoktaba thoklabadi loop na khwaidagi kanba cherak piragani Generiba Institute khudingmak makha taba loop asigi warol ama thoraktriba phawba matam kaktana thinjile Maoist na athingba thamlaba Mahiloisang sing adudi Higher Secondary School Little Rose Higher Secondary School Kanchipur Institute of Art and Science Kwakaithal Ram Krishna Higher Secondary School amasung Akash Institute of Science and Arts ni Athingba thamliba institute sing asida Mahiroi sing na makata na ming chanbigano loop na athingba thamliba school sing asigi lam Mahiroi sing dagi lokshinba sel handokriba phawba amade loop asigi makha taba warol ama miam khangna phongdoraktriba phawba lam sing asi kanagumba amatana yonba leiba yaroi mari leinaba khudimagna numit mangani gi manungda Mahiroi sing dagi lokshiluba senpham sing handokadabani hari Pangambam Sagai Seba Committee na sinduna Sri Sri Govindaji amade Rajshri Bhagachandra anigi lainaba mari haiba hiramda khananainaba mifam ama kaina da pangthokre Thauramasida Seba Committee ki President P Bhorot sangnai ba RK Jalajit amasung Chiteswar su sarwyaki Mayai kaban isadagi lapthokshi amade haksang phana thamsi haibagi wakhalonda yausang kumai manungda Citizen Club na pangthokadaba sports meet kamari leinana lamtu sengbaki thabak pangthokre club asigi president W Rajena lu nan na leib haibasi isa dagi hauba tangai fade aikoi punna bhab taminaduna lu nan balamdam ama ohenaba honaminasri phongdoki Khongman Mangjildagi Okram Chutek Phawbagi Nakyat Anima Retaining Wall Chalu Amasung Mafam Asid Thaknaba Ising Phangalu haiba Davida Khongman Environmental Development Organization na Khongjang Changsingani Taurambadu Thongju Kendragi MLA TS Biswajit ka Phaminaduna ngasidagi lambi semba hobadagi handokre Organization ki Secretary Y Dhakeshorna Miyam gidamak MLA na thabak hobagi damak thagatpa phongdoki yamna maroi balambi asida natana retaining wall asishu athuba matamda chanbi haiki Atu matam da thab lambi sha mong ta mong da lotion bidana koi mayam gi satpada nungai na ba retaining wall gi mo libo ko libo mayam singa se ise punna lotion biraga yam saukhatpa aduga thongju kendra gi ba yam na sumaru oi ba lambi oi ba masida phawri ji use ko ti pasi kong gi kethi legai gi tongan ba ma gi surrounding legai mayam si gi masi lambi oi ba kyang oi ta na kong yong gi phawr ga lak lambi Rinda publication gi kungahumdoi suba lairi ko ina puthokpa Sanjit Kumar Khuraijam na iba Singapore na kaurakpadagi haibalam koi wari lairik ama Manipur Press Club ta phongkhre Thauramasida ke H Bopisak Education UG Hanagi Director Oiramba TS Manjor Rinda Publication ki Chairman Rajen Khumukjam su sarwyaki Lions Club of Imphal Lemerol na thasigi kundagi chatharkiba Teachers Training Workshop Chingmairong dalaiba City Hospital and Research Center the Lotion Cray. Thauramasi the Higher and Technical Education ki Commissioner P. Wi-Fi, District Governor Mandira Chanda, Hanagi District Governor T. Saitapriyasu Sarugyaki. Training asida government ki oza humyaw na puna oza kuntra na Sarugyaki. P. Wi-Fi na oza sing na masagi haitoi singthoiba sing na mahiroi imung manung amade khunai asida siznaba ngamnaba asingba training asi tangai phadi haiki. M2 Kamadi MGO gi apunba Joint Administrative Council na hayengdagi numit humni mass casual leave lauduna khongjang chaksin gani torambadu employees singna office kabinaba JSC gi secretary na khangali
JSC की मियुचिंगा ngasi ahanba tangkaki oina Commissioner Finance Special Secretary DP yauna mifam ama JSC na taliba point kungamapan gi demand gi matangda wari sanakre loinana mifam aduna demand khudimak khanabaga loinana Assembly session loiraba matung March ki anisuba chayolda mathangi round gi wari sanaduna thabak oina pangthoknana hotnaragani hari Manipur Photographic Club na sinduna ani shuba Guru Aribam Binod Kumar Sharma Memorial Photography Contest Manipur Press Club ta pangthokrai thoram asida PRO Defense Colonel Ajay Kumar Sharma susaryaki contest asida street photography gi oina Mahesh RK na takrai jury choice ta Deepak Ayekpam popular choice ta N Kapil landscape ta Biparjit Kumar na takrai Housing Aruba Pibam da Langol de Leba Caesar Hospital de Layang Duna Lairiba Kanglay Pak Mairagi reporter Yambem Priozit Kidamag Igi Tengbang Pirakpa Pongna from Pauche ki reporter Sagol Sem Bigyan Amade Impal Times ki Tongbram Roger Bo Kanglay Paki Meramasung Priozit ki Imung Manung gi Maikay dagi Thagat Pongdogli Masing Yamdraba Paumi community asigi marakta anayek aso open gi thodok thorpa matamda Paumi singna hainaba tawdana angamba mateng pinaduna Paumi Kunaibu Amata Oiba Apun Basakam Sakana Honari Basibo, Kanglay Paki Merana, Tagapa Pondorkli. How's it, Sanabaki Pau? Nasigi Sanabaki Pauda, Sports Cell BJP Manipur Pradesh na Sinduna, drug free, anti-corruption amadi good governance haiba pauzel piba run marathon lamjeloi chamngaromna saruk yaduna sports cell BJP New Delhi ge national co-convener Sunil Gupta na lamthakrai thawmasida BJP Manipur Pradesh ke president TS Chauba sports cell BJP Manipur Pradesh ke state convener W Ibom Chamadi atai mioi kya na saruk yake run marathon asi nitaipa chuthekta leba party ki office tagi lamthakibani Gaisampatagi Pishumthong Singjamai Thongdagi Kongba Taraba Matungda Ayang Pali Rotagi Kurai Lamlongthong Rims Rotagi Tera Bazar Pauraga Kwakaithel Bazar Taraba Matungda Gaisampata Leba Party asigi office ta lamthungpham oikhe ngasigi marathon race asida nupigi ahanba takiba Yairipok Kekru Mayai Lekaidagi S Premilana ahanba Yairipok Tulihaldagi MK Minarasi Ngarangbam dagi ti Rusiana Anisubamadi ahumsuba takrai Nupa gida Yaripok Pisnu Nahadagi TS Hanjit Luang na ahanba Oina Maya Lekai dagi O Sanato na Anishubamade Iram Sipai dagi L Ranjan na ahum suba takrai ahanba Anishubamade ahum suba position da Lupalising Kuntra Lupalising Kun Amade Lupalising Taranipal Piduna Punging Thogatke Mari Subadagi Tara Suba Pauba Tarabasinda Lupa Chamanga Chamanga Piki Tara Suba Governors Gulf Cup Manipur Leba IGAR South Solution Crate Thormasida Chief Minister Okram Ibobi MLA Olandoni IGAR South Major General Rajib Chopra Susarugaki Model Club Chinga Makamadi Cyclone Thangmeban Ahum Suba 2020 Manipur Veteran Cricket Tournament ki final the Thingargani Manipur Veteran Cricket Association Sinduna Langthabal Public Cricket Ground Chathariba Ahum Suba 2020 Manipur Veteran Cricket Tournament King Assistana ki ba anishuba semi final match ta Model Club Chinga Maka Team Ena Napsa Kha Impal bu wicket the mai TVP duna tournament asigi final chankibani Napsa Kha Impal na toch ngamduna ahanba fielding tawki ahanba innings ke batting tawki ba Model Club Chinga Maka na apiba over kunda wicket tare turaga run chamagani futaruk loki masigi paukunda Napsa Kha Impal na apiba over kunda wicket taruk turaga run chamagatara mapan khak lokibani match asida Model Club Chinga Makhagi Jairus na wicket ani amade run kuntha taruk loduna man of the match takrai thasi tang kungani panda tournament asigi aroiba match sanargani BK Trophy taruk suba edition ki mapu Yumbu SSC Iril Bungna oikrai Young cricketers Bamon Kampuna Sinduna team Taragani Palna Sargiatuna Iril Bung High School ground Chatharkiba taruk suba state level open tennis ball cricket tournament BK Trophy ngasilosin krai Loisin bagi thoram da hana Khetrigao Kendra gi MLA Oiramba TS Nandakumar
बामोन कंपू जिला परिषद के प्रधान टी.एस. भुवन, नोंगिन इंटीग्रेटेड बिजनेस सोल्यूशन प्राइवेट लिमिटेड के मैनेजिंग डायरेक्टर लेनिन हुइरोमना थौरमपुसिंग ओइखे टूर्नामेंट असिगी ngasi aroiba match ki sanakibada SSC Irilbungna ETL Thongjuburan Marbudra Tokta Maiti Pikre winner oiraba team da trophy ka loinana lupalising kunthra amade runners up taraba team da trophy ka loinana lupalising taramanga pikhe tournament asigi man of the match ki mana SSC Irilbungi William na takre man of the series na ETL Thongjugi Lincoln na takre Manipur hockey ki mideng makada YCCIC konta ahlub na sinduna ibudau marching ground konta ahlubta team taragani thoina sawyatna chathariba ahum suba yumnam rasmani memorial invitation men's open 7A side hockey tournament ke ngasi sanakib ahanba match ta Palm Team B School na YCCIC konta ahlupu goal tarani thoi anida maithiba pikre Anishba match ki sanakibada amaha moirangna CO Team B sinjamebu goal ahum amada maithiba pikre First Ima Panthoi B trophy ki mapu Yumbu Ima Panthoi B kongba nong thombam lekai na takre Ima Panthoi B football tournament committee na sinduna kongba nong thombam lekai gi KYO ground lai lampak ta chatharakiba First Ima Panthoi B trophy men's open 5A side football tournament ngasiloisin kre ngasi sanaki baroiba match ta Yumbu Ima Panthoi B kongba nong thombam lekai na SYDA Khergao sablekai bu goal amasino da maiti pikre winner oiraba team da trophy ka loinana lupalising tara manga madai runners of tarba team da trophy ka loinana lupalising tara khusnaki ayam ahawra koda mamadon kobi club ki costa January tang kuntra tagi hauduna chatharkiba first L Ibo Pishak Memorial for a side football tournament ki mapu Sangai FC thangmaiben oikre L Ibo Pishak Memorial Trust na sinduna chatharkiba tournament asigi ngasi sanakiba match asigi loishinbagi thoramda hana minister oiramba L Jayant Kumar hana inspector general of police oiramba Sarangthem Dino Kumar amadi Sikogi president ke Shyam Singh na athoiba mithunglen sing oina sarugyaki ngasi sanakiba final match aduda Sangai FC amadi WFC Moirang Khomna apiba matamda goal amata chanaba ngamdabadagi kick from penalty na decide tawbada Sangai FC thangmaibana WFC Moirang Khombo goal manga mari da maitiba piduna tournament asigi mapu oikibani Jatharagriba tournament asigi oina best goalkeeper da Sangai FC gi jersey number 1 Kumar na oike best defender da su Sangai FC jersey number 3 Farif na oike midfielder da na WFC gi Sangai na takhe Makong mathang tarba singda athoiba mithunglen singna champion oiraba amadi runners up tarba singda mathang singna trophy yauna lupa lising kuntra amadi lupa lising taramanga khusnaki trophy amasung fair play khonglobo tana pije bomanani Hazlo selak pada ngasi ngong yoy bai nga sagi pau ICR lampel pata ki fangba pau gi matung ina ngasi ki khwaida ki sabi chang degree celsius kulum doi dasmik ani khwaida ki ingba degree celsius taran thoi nusite aw ising manil chang ayukta chada marbutra taru nungtilda na chada yang kai ga taru nungju ki hazero ibadam roi ba pau amona ISTV network na awang nungpuk lamdam da santi puruk na bapadam da ngasi lagi chaliba khongsa dasi Manipur da ahan bani haina ISTV network po chief minister na thagat pokrai Anishba round gi ngasi Manipur gi angang lang ahum matak polio hidak pitakre amade lamjeloi chamnga rom na saruk yatuna sports cell BJP Manipur Pradesh ki marathon pangkre ISTV na bijal pau malang